Security Force na Yaripok Chingthagi akoibada leiriba miyamdagi Senkhaibada Chenabani haiba Meeoi Amadi drug Lalonba Meeoi ama Phare Hairi Manipur Police Control Room na thadorakpa warol amagi matung ina Manipur Police na ngarang ching amasung tampaki mafamsingda area domination amadi thibuhumagi thabak chathabada hairiba Meeoi sing asi faba ngamkhibani chatliba tha asigi taratarukta Imphal East District ke Yaripok top chingthadagi miyamdagi namduna Senkhaibada Chenabani haiba Meeoi ani Phaki Hairi Pharaba Meeoi ani adudi tampak mayum arsat chahi kun ngamanga Yaripok tulihal aidiga manak amadi MD amumacha Yaripok tulihal makhale kaidagini Makoi ani adugi manungda amadi CID Special Branch ta attest tawduna leiba Police Constable ni Hairi Meeoi asigi mathakta Departmental Inquiry chathabaga loinana suspend tawkre Hairi Amaromda Security Force ta ngarang National Highway 2 gi T Khulendage Meeoi ama yamlaba WY tablet ka konana Phare Hairi Pharba Meeoi adudi MD Sajid Khan chahi kuntraga manga Thoubal District ke Thoubal Moijing dagini Mangondagi Mahindra Bolero ama mobile phone ama Aadhaar card ama amadi WY tablet kg ahum hena fagal pangam ki Hairi Dada! Ibe makigano. Asa betamo. Sige yumse next TMT na checksin na laksilaga tamkhabani ne. Dada lang se juha habaga amta kidrabo. Asumna mayamda na machalbo ngapshan dugum masigi yumasibu asoyangan kokadabatagi next TMT na ngapseli. Next TMT is or habading laptop na nabasim bani. Zerman technology siya na mana concrete katok na tinaba matamda kapang amuk hena hengal adli. Next TMT strength is in the quick.